Union Minister of State for Home Kiren Rijijuna Rani Gaidinu ki mafam dikai khumna butkre Police Constable lobugi wathok miyam da achumba wayal fanghangani haikre Rio Olympic ta saruk yaruba sanaroi taruk taramna ukpaga loinana Manipur sarkar na lupa lakh kun manga piduna pukning thawatkhre amadi MLA Joy Kisan amadi Biswajit condition amata yawdana court na thadokre ISTV Manipuri Paumiyang Tapir Punang Putaram Oksari Pau Sing Sandong Napizari Indiana British ki makhutagi maning tamba phangba chahi humudra mapung farak pagaloina na ning tamba purakna bu hotna bada kathokhraba sing mingsing haina Prime Minister Narendra Modi na India pumada pangthokliba thauramga mari leinaba ngasi Union Minister of State for Home Affairs Kiren Rijijuna ngasi Imphal da laktuna Rani Gaidinliu gi mafam deikai khumna utkre Thauramasi mahakna Rani gi poknafam lamdam Tamenglong district ki nungkauda pangthokani haina sem sarambani adubu nong tinggi phibam phattabana kaimaida helicopter taba yadabagi phibam leibadagi Chingmairongda leiba TRC Kalumkai Chingmairongda oina pangthokhi Freedom Fighter Rani Gaidinliu gi photo da lei katuna ikai khumnaki Thauramadu BJP Manipur Pradesh ki President KHS Bhavananda Hanagi President TH Chauba Hamadi TRC Chingmairongi General Secretary Chauba Kamson Chingba Miyoi Sing Saruk Yaki Thauramga mari lenana Kiren Rijijuna India gi ning tamba purakna bu hotna bada miyoi la kayana saruk yabaga loinana thawai katki adubu imung kharagi miyoi kharakha Freedom Fighter oina sakhangduna makhoibu ikai khumna ba utna lakli asigo mafibam asi BJP gi government lakhibadagi ngamliba makai kathokiba miyoi sing thiduna ikai khumna ba utna ba tha machupna thauramasi pangthokpani Rani Gaidinliu gumba thamoi sengna miyam gi damak thawai katkiba miyoi ikai khumna ba haibasi ngasi gi mirol gi thaudangni Makhoibu taubimal khangba utba oina center da paliba government asina hingliba amasung mari mata singna fangliba freedom fighter pension sada kun hengatle haiki So Prime Minister also stated from the rampart of the Red Fort during his Independence Day speech that India got freedom because of the collective effort of thousands and thousands of people. Many of them have given their lives, many survived. But why should the credit be taken by only few people, members of few family members? It cannot happen because you cannot rewrite the history. History must be told, history must be respected, and those who have shaped our history must be recognized. Chingmairongda leisu katuna ikai khumna bu ulaba matungda Union Minister of State Kiren Rijijubu BJP head office ta taramna okhi Thauramadu da party gi maru oiba lusingba kayasu saruk yakhi mahakpu taramna oklingai jarak aduda police constable loba thingnaba khongjang changsinbada ngarang police na faduna jail da thajin kiba MLA KH Joy Kisan amadi TH Biswajit condition yawdana thadorakpadagi mafam aduda thunglaki makhoibu tin kiba miyamna taramna ukpaga loinana kholau kaya lauki tungda pangthokiba paugi mifam amada Kiren Rijijuna Manipur government asi maikai kayada amotpa leire haiba pau tare masigi khudam haibabu center sponsor scheme sing matam chana loisinba ngamdriba asisu amani center gi oinadi maram chaba mawongda thabak thauram pangthoknaba hotnabada fangi awatpa leheloi handak lakpa mahaki khongjata ching amasung tamda BJP na khwaidagi mapangal kanba party ama oire haiba khangba ngamle police constable lobagi thabak state government na mon sengdaba thabak kaya tathare haiba khangba ngamle Center gi oinadi miyamda achumba wayal fanghanna ba hotnagani hiramasiga mari leinana MLA ani fajilluba Manipur gi itihas ta mayek sengna lehauragadaba wafamni masina BJP mai paktuna sarkar paigani haibagi maru hunba haurabani lakliba election da state asida BJP na sarkar paigani kham thengna motlaba Congress government muthatpada miyamna achauba thaudang lobiyu state asida leiriba senja thumjagi amotpasing BJP government laklaba matamda kokani haiki Was very honest. They could have smoothly carried forward the recruitment process since 2013. But I have not gone into the detail of how they could not continue with the thing and this situation is developed. So this is a situation being mishandled by the state government. And the BJP party has joined the movement because it is a genuine and
the concern are genuine. The anger of the youths are quite understandable because the government has not done things smoothly. I will not comment on the details of what went wrong because I am yet to study in detail. But whatever has been briefed to me seems to be that government could have handled it in a much better way. Anyway, justice must be given. Those deserving people must be enrolled, recruited, and those who are not qualified according to the physical test or medical test. So there are clear standing guidelines which we must follow. But deserving people must be given the opportunity. So BJP has stood for justice. Handakta Brazil gi Rio de Janeiro da pangthokiba 38 suba Summer Olympic Games da saruk yaruba Manipur gi sanaroi taruk harau tayamna okpaga loinana lupa lakh 15 gi check khutsin aduna pungning thaugatkre thoramadu Chief Minister Okram Ibobina Manipur bu malem da sak takliba asi aikhoi gi culture amasung sports na ni haina amukna hongna na phongdokre ngasi Manipur Sarkar gi Youth Affairs and Sports Department na sinduna Kumbalampang Sports Complex ta leiba indoor stadium da pangthokiba Sanaroi Singbu Taram Okpagi Thoramadu Chief Minister O Ibobi, Deputy Chief Minister Gai Khangam amasung Manipur Olympic Association gi President Oiriba, Law and Legislative Affairs gi Minister I Hemusandrana Maru Oiba mitung oina sarugyaki. Archery masana gi Laisram Bombela, weightlifting gi Saikhom Mirabai Chanu, Nupi hockey team gi Captain Oikiba Pukrambam Susila Amadi Thoksom Anuradha Loinana, Nupa gi hockey team gi Sanaroi KH Kothajit amasung Singlen Sanada Chief Minister O Ibobina, lupa lakh 15 gi check khutsinaki ningsing bayabadi Manipur gi sanaroi singna Rio Olympic ta gold medal phanglaklabadi lupa crore ani pigani haina hana lauthokiba laikrabani ngasi gi thawronga mari leinana Chief Minister na sanaroi singbu pukning thaugatladuna masing yamjadraba Manipur dagi sanaroi tarukna malem gi masana kayada lamba taunaruba haibasi aikhoi gi chawthoksa ningai ni haina phongdokhi sarkar khakta eligible oiba compete taunaबदा यावा याबगी eligible लोइबा मी तरुका उथोपा हाइबसी आइदी अमरोमदबुदी अतैना हाइरम याय अदु अखोइदि अमरोमददी निंग काइनिंगाय लेते यामना सौथोक्सनिंगायनी हाइना आई थमजनिंगे आइना अपील तौजनिंगे मणिपुरगी लेबिरिबा प्रजासिंग हाइबा तारे अंगम अंगम्बा अखोई पुनमक अंगम्बा कंट्रीब्यूशन तौना सुमनदगी अखोई गवर्नमेंट ना तौबो खतनतना ओ नत्रगा अतो अतोपा भारत की इंडिया की तोंगान बा अखोई चाइना सिंगसिना सर्विस तौबा मरी नैनबा रेलवे की ओइबा याय अमगी ओइबा याय मोइना स्पॉन्सर तौबो खतनतबा अखोई पुनमकी अंगम्बा कंट्रीब्यूशन तौदना अखोई सिंगसी अखोई हुजिक्तगी होना अखोई पुनिंग थोगतबा होना हनबा दरकार होय हाइना आई अपील सि तौजनिंगबनी Deputy Chief Minister Gai Khangam na ngasi ase Manipur gi puwari da lengdana lehauragadaba namit amani haina singtharaduna lam khuding da chang tanaba ngamba aikhoi gi sanaroi sing lei haibasi kaidongai dasu kaukthok leidabani haiki Punsida maithiba fangdriba mahak adu hotnabagi mami samlabani hotnarabadi nongmadi soidana mithoi mihelakani haina Deputy Chief Minister Gai Khangamna miyamgi pukning singsinki jati asumba sana khonabada meming chakpa leirene prithvi gi thakta aikhoi lamba tongba yarmi hoisa thorene ima manipurna produce torene popirine abse saktok sakta halapna ngasi gi ting lemlaba thoram aduda sports department ki official sing minister MLA sing parliamentary secretary sing chief secretary atai makok thongba official sing amadi sports person kayasu saryaki Pangaida ngarang pangthokpa police recruitment thugaina bo hotnai amasung public order da akai bepi haidina hengang police na fajinduna court na numitara mangani gi judicial remand pi khrabai MLA ani court na condition amata yaudana ngasi thadokre
First MR gi guest house da custody loduna thamlakhiba MLA Joy Kisan amasung Biswajit nungthil pung ani makhaida court na thadokhinaba khangalakpadagi thadokibani mafam aduda paumi singda MLA anina phongdokhibada makhoibu court na thadokliba asi condition amata yaudana constable singi matangda makhata ba khongjang sing sangsinnaba party lusingba singa khanakhigani Amaronda Congress Sarkar na BJP na lusingba Narendra Modi ki sarkar asi praja miyambu khwaidagi otnaiba sarkar ni hairabasu ngarang Congress na panba Manipur da sathakiba thawong asina Congress party asi miyamgi mayokta leiba party ni haiba utle makoibu thadokliba asi government na sathakiba khongthang adu la le taksabani haiki unconditionally released tawbani adungana akoi PR bond da tho haibadu akoina PR bond da tho pham thokte maram chadi akoi paliba action je haibadagi ngasi amu akoida nauna akoina arrangement amagi makhada akoi PR without any condition da ko release tawren chota government na masi makoi hi asoibudu khanga thadrokuni lo Modi gi government si khwadagi intolerant oiba government na hai adubu akoi dinga si toiba toriba sigadi kana na karamba party na karamba shasan na hena tolerant oige haibase masi hari akoi uliba thawongchina ulle haibsing thamjage Thadorkraba MLA anibu thangmaiban amasung thongju kendra da miyamna taramna okre khuyatongna pangthokiba thoramamada saruk yakiba BJP thangmaiban mandal gi president na MLA phajin bagidamak ngarangdagi hongna kendra asida kaukiba ban matam kaktaba general strike ngasi nungthil pung mari dagi handokle haina lauthoki MLA Joy Kisan na miyamgi achumba wayal fangnaba hotnabada mahakna tangsinba khongjangda saugatpi kiba miyambu thagatpa phongdokpa galoinana miyamgi hakmatpa amadi namthak tawbasing achumba wayal fangjruba phawba BJP Manipur Pradesh ka tanaraga khongjang changsin khigani haiki Amarom dangasi ko na thadoraklaba MLA TH Biswajit pu kendra adugi miyamna okpagi tharomama mahaki mayumda pangthokre MLA Biswajit na mafam aduda pangmisinga unaba amada phongdokhibada sarkar asina nupa constable lisingani launabagi pangthokhiba recruitment gi processing punnamak loiraba matungda technical ground da aranba yawi haiduna kakthatkiba adugi matangda tungi mirol gi khanlaga ngarangi khongjang adu changsinkibani mafam aduda makhoina karigumba thokhaningdaba thodok amata thokhankide chumna CEO unaduna wari sanage haiba khaktani ayaba phangdabadagi makoibu faragani haibadagi fahankibani tungda kota puthorakpada PR bonda thoknaba khanghalakpagi makoina karigumba aranba amata tawkhidabana yakidabani ngasi khangaudana pung ani makhairom tabada FIR adu handokle haiduna courtna thadorakpani haiba wafam phongdokladuna makoibu thadoknabo hotnabada mateng pangbirakhiba pumnamakpu thagatba phongdokhi amadi ban manungda miyamda awaba pikhibadu tungi mirolgi khallaga tangai fadana tawkhiba oibana leibak miyamna waraubidanaba appeal tawrakli MLA Fajin Kibagi Mayokta BJP na ngasi ayuk pung taruk tagi numidang wairam pung taruk phawa chathagani taromba bannadu nungthilgi pung amada loisinkhre miyamgi awaba yenglaga bangi matamasi tension bani haina party ki president Bhavanandana Paumishna phongdokhi Pangaida chathariba recruitment rally asi pangthoktanaba ngarang BJP gi MLA ani yauna yamna democratic oiba mawongda changsinba khongjangda police na chathakiba thawong adu yaningde phongdokhi pire sidamta pajana de khoi waru bira tawriba cause dudi achumba cause nina akoina bangi khongjang ji lokselakpani adu ban kawbasi leisida police na khoi doina thingle re karma matamda police na ban kawbo mafam da thingba yaurage ba ai ngasi wo punji de sumu urakri police na oina ban mating pangsin mo oina tawne atai matamda di akoina ban tawda moina thingise kari gino ba aduna atai tawgini assembly ju pham gado lei adura assembly da akoina kari tawba yage kai ju khana gini assembly ground to busi torpe ai mayamam tawrkini akoi leptana chatagini akoi sing phang Amaronda ngasi BJP Manipur Pradesh na chathakiba ban manungda tongan mafam kaya da BJP gi thawmi singna lambi thingba lambi da tayar mai thabana chingba thabak kaya chathaki Amaronda party gi president Bhavanandana lusingba BJP gi masing yamlaba miyoi kaya na Kaisampat junction da lambi thingduna achat awok sing chalhankide police na pamdaba thodok thoktanaba ban chatharingai manungda ngakchenbagi thabak chathaki Amaronda National Highway gi khabam lamkhai da haingang mandal BJP gi P Saratchandrana lusingduna lambi thingbagi thabak chathaki lambi da lakpa manpuba gari yauna gari macha sing chalhankide ban saugat pasingna senja thumja tawba sarkar muthatlasi constable singi right matpaya roi haina kholau kya lauki pachoi BJP mandal uripok BJP mandal nasu lambi thingduna khongjang changsinki khundrakpa maikai dasu khundrakpa BJP mandal na khongjang changsinki
Nauriya Pakhang Lakpa Kendragi BJP members singna Konjeng Lekai Club Kaithelda Wakat Mifam Chathaki Kongba Khetri Lekai Amadi Khetrigao Kendragi Manung Chanba Thawal Khongdasu Lambi Thingbagi Khongjang Sangsinki Chief Minister gi Mitam Saduna Maithaki Thawal District ki tongan ba mafam singdasu BJP gi lusingba kaya yauna thongmi singna ban saugatuna lambida lakpa achat awok sing thingbagi thabak chathaki Khangabok Mandal Wangkhem Wangjing Tentha Mandal gi thongmi singna National Highway thingbagi khongjang sangsinki Thawal Mela Ground Lamkhai da masing yamlaba party gi miyoi singna lambi thingbagi khongjang sangsinki Thawal Commando na khongjang sangsin basing tiar gas cell kaptuna tankhai ki Khangabok Mandal gi office mamang dasu miyoi kyana lambi thingki Wangkhem Yairipok Wangjing Tentha amadi Khongjom Kaithel dasu lambi thingbagi khongjang sangsinki Langmaidong amadi Hiang Lamgi mafam sing dasu lambi thingduna khongjang sangsinki Bannasina Bisnupur district ki mahausa gi punsi dasu chawna akaiba piki district asigi maru oiba Kaithel singda BJP gi worker sing thoraktuna Kaithel phambising tankhai ki amaronda Kudak ki oiba banna nongmagi suraga sariba ima ibel singda kudong sadaba thogali haina Kaithel phambi singna pendaba phongdokli Nambol dasu Nambol BJP mandal gi kangbuna ban sagatpaga loinana wakat mifam chathaki BJP konthauja mandal nasu kabok lai Kaithel da wakat mifam chathaki Manipur Police na BJP gi MLA ani fazin ki badu government ase miyam na yarak loi khandadagi fazin duna thamlubani haina All Manipur DPC completed candidate of Police Constable Male 2013 na phongdorakli ngasi Imphal da laklamba Home Affairs ki Minister of State Kiren Rijiju na matik saba candidate sing manghan ba chumloi DPC kakraba sing na taliba demand BJP na mapung phana sawatkani mara leiba sing matik saba charak pi na hotnagani haina thajaba piramki amaronda Police Constable nauna launa na ba pangai da sathariba recruitment rally asi makhata na athingba thamkigani pangai gi maru aina MPTC gi akoibada recruitment toktriba fawba public curfew lauthokle haidi Churachandpur district ki Tipaimuk Kendra da mirep oinaba sem sariba hanagi RIMS ki director Dr. Phimatena Kendra siki fibam koina chatuna yengsinkhre khongsat aduda BJP Vision Document Committee gi convener RK Ranjan member S Tombi su saruk yaki tim maduna Parvung Nunglurlen Thenbon amadi Sepikona chingba mafam sing yengsinki ka hena lambi thongi fibam phattaba kaya thengnaki khul singda tim adubu harau tayamna okhi Dr. Phimatena Tipai Mukta Pangthokpa mifam amada Kendra si sahi kya Congress ki mihutna mai paklabasu khamthengna sothabalamda mama oiri state asida BJP na sarkar pairaba amadi BJP gi mihutna mai pakhallabadi sothariba sing men khatnaba angamba thakta hotnagani haiki Jamba Congress Ministry ni aduna hujik BJP se Modi Ministry se ekoi jamna thajai ekoi gi damakta Tipaimuk people gi mayamna BJP na salvation pigani haina jam kan asa tawe Saruk yakiba RK Ranjan na Congress government na chingi lam miraiba amadi phangpham thokpa hak phanghandabagi matangda wafam kya phongdokhi The Man Bahadur Road connecting Jiribam to Tipaimuk for the last 30-40 years. For the last 40 years, Congress has withdrawn and misused a huge amount of fund from the government of India for the construction of Jiri Tipaimuk Road in the name of Man Bahadur Road. Mahiroi sing na mak yamna phanglabasu miyam gi oiba competition amadi entrance exam da mai pakpa ngamdrabadi karisu kannaroi tamliba khangliba du mayek sengna khangnaba hotna si haina chief minister okram ibobina phongdokre Evergreen Flower School Thawal Ningombam gi ngasi pangthoki ba kuntra mathoi suba mahiroi sing da mana yen thokpagi thauramda wafam asi chief minister na phongdokhibani chief minister na makhata na afaba lebak amagi damak afaba mahiroi sing tangai fade government khaktana afaba mahiroi puthokpa ngamloi masida private school singisu achauba thodang lei haiki thauramadu da education minister Dr. KH Ratan Kumar su saruyaki Board से Board of Secondary Education और Council of Higher Secondary Education से सिगा private school की management committee सिगा वन होंगे रखा understanding लोइना रखा question हाना पिको के सिद्धल लगा ऐसे वो अखंड जात खल लगा
मणिपुर की बन ब्लॉकेट की चटनबी असि लोइसिंद्रबदी चौखटपा ngamlaroi मिखा पोंदुना लेरगनी हाइना कमर्स एंड इंडस्ट्री मिनिस्टर गोविंदास कोंथौजमना फोंदोखरे अहानबा मणिपुर मेल वीवर्स एंड ट्रांसजेंडर प्रोडक्शन शो कम एक्सपो अमा ब्रह्मपुर नहाबम कम्युनिटी हॉल दा हौदोपगी थौरमदा महाकना फोंदोखिबनी एक्सपो असि लमजिंग थवान एसोसिएशन मरुपलोय फाउंडेशन अमसुंग स्टेट सोसाइटी फॉर मेल वीवर्स आर्टिसान एंड एंटरप्रेन्योर मणिपुर न सिनबनी थौरमदुदा या स्कूल केंद्र की एमएलए ई चान आईएमसी की काउंसिलर वाई लुकमनी कमर्स एंड इंडस्ट्री की डायरेक्टर बी जोन अमसुंग डॉक्टर धनबीर लाइस्रम सु सरुक याकी मिनिस्टर न मखा तारादुना बन ब्लॉकेट न मियोबगी हिंगनबगी लंबी अमदी सेल थुमदा चाउना अपनबो ओहली अतै लेबाक सिंगदा ब्लॉकेट की पाउ तादे अदुबु मणिपुर ददी तोयमनबना बन ब्लॉकेट ना लमदम मसिगी मसक ताकलकलिबा असि इकाइनिंगाइनि हाइकी Now time is come to join hands together and heads together. But si to na ba ay ba ay. Sarkar to कोई को सरकार से प्रजाना कोई को कोई भी कहा जाता है कोई हमारे मेरे में कोई को लोग भी वैसे है पर इसे तो ये कोई है IOC की मालोमदा नौना साबा ऑयल डिपो ngasi कंज्यूमर अफेयर्स मिनिस्टर के एच बिरेन तांगयंग ओइना डीजल किलो लीटर 12 थादुना थाव थाबा हौख्रे बन ब्लॉकेट न चिंग लेरकपदा मियामना थाव फंगदबगी अवाबा लेरंबा अदु मालोम की डिपो असिना मथौ तौरकलबदी थाव की अवाबा लेररोय हाइना मिनिस्टर बिरेन फोंदोखरे ngasi की थौरमदुदा चीफ सेक्रेटरी ओनब किशोर कंज्यूमर अफेयर्स कमिश्नर बीबी शर्मा IOC की चीफ डिविजनल रिटेल सेल्स मैनेजर एस इबुंगोतोन सु सरुक याकी मिनिस्टर बिरेना अवांग नोंपोक्ता अहानबा स्मार्ट टर्मिनल डिपो ओरिबा मालोम की डिपो असिना थबक हौदुना थाव थाबा हौरकपदा हाना चिंगमैरोंग डिपोना पेट्रोल दा निमित 3 नि खकी स्टोरेज ओय डीजल ना निमित 14 नि केरोसिन ना निमित 15 नि ओइरंबनी अदुबु मालोम ऑयल डिपो दा लेगदोरिबा कैपेसिटी असि पेट्रोल की निमित 90 नि डीजल ना निमित 90 केरोसिन ना निमित 50 सिजनबा कोननबा लेगनी डिपो असि नोंगदा टैंकर 50 ना थाव थादुना फुल कैपेसिटी ओहनबा होटनबदा निमित 50 नि रोम चंगखिगनी मरम अदुना अक्टोबर थादगी हांगदोक्तुना लोडिंग तहलगनी हाइकी हाना डीजल की निमित 13 नि लेरमबदो निमित 94 नि लेरकदोरिबनी समायना केरोसिन गिसु निमित 15 नि गि लेरमदो निमित 30 नि गि लेरमदोरिबनी अदुना सिगुम्बा एकोय ngasi टेक्ता कायदना एकोय हुजि यामना सक्सेस ओयनस लवे अदुना सिगी गि एकोय हाइरिबा डिपो सि फजना कोई चलाइबा होगिबा मतंदगी देखोय मणिपुर दा थावगी अवाबसे अयाम्बा कोअनी हाना समाइन लवजे कैसामथोंग केंद्र की फेब्रुआरी अमसुंग मार्च थागी चेंग केंद्र असिगी एमएलए लाइसोम इबोम ताना चिंगथोक्ट्री हाइरबसु चेंग लौथोखिबगी यूटिलाइजेशन सर्टिफिकेट डीएसओ इम्फाल वेस्ट सबमिट तौरमले मणिपुर प्रेस क्लब ता पांगथोखिबा पावगी मिफम अमदा केंद्र असिदगी कारखिबा कोऑपरेटर पोतसंगबम प्रेमिला मैस्नाम जयचंद्र यावना आईएमसी की मेयर ओरिबा सोराम सुनीलना फोंदोखिबदा केंद्र असिगी एमएलए ना थानी की चेंग लौथोखरे हाइबगी प्रमाण पीबा ngamlabadi सेल की मना पीगनी हाइना लौथोखिबा मियामदा मिनंबनी महाकना चेंग लौदे हाइरगा मतौ करमना महाकी मीना चेंग लौदुना यंथोखरे हाइबगी यूटिलाइजेशन सर्टिफिकेट पिरमलिबनो पिसलमलिबा डॉक्यूमेंट सिंग असाबो ओइरमलगदी एजेंट सिंग अदु एमएलए ना हापा ngaktani मखोयगी मथक्ता करिगी एक्शन लौद्रिबनो था अमदा चेंग क्विंटल लिसिंग अमा हेनबा असि एमएलए अमदी महाकी कांगबुना लौथोक्तुना ताथोपगी खुदम ताउना लेरे मसी महाकना हाइबनते डिपार्टमेंट दा पिसलमलिबा चेना साखीनी हाइखे काउंसिलर वाला सुनिना हाइबनते डॉक्यूमेंट हाइबनी सिंदाई हाइजे सिगी डॉक्यूमेंट से चेंबा वारो तबदबो डॉक्यूमेंट साजनबनी हारगदी लीगली करिगी मागी मथक्ता लीगली सुट तौदेबो मरम करिगिनो हजिक मागी मी नॉमिनी कनाना हापी एमएलए ना हापी एजेंट सिंह कनाना हापी एमएलए ना हापी सिनी अखोना ngasi ai press की थोंदा इन सिंगदोक चनिंग सि फेब्रुआरी मार्च की चेंग सिंगथोखरे हाइबदी हारिबा पोसी सिगी यूसी सिना हाइजबनी सिगी यूसी से साजनबनी हारगना डिपार्टमेंट के मरी लेनबा तखपिरो मागी सिदे सोय तोरैबा माम से तखपिरो क्लब असिगी ग्राउंड दा चथरकिबा खुथांग सरा हेमगे खोंगजंग ngasisu एम्स लीग ऑफ इंडिजिनस पीपल्स अफ्लिमेना खुथांग सरा हेनकी
Mitay Maitaybu Atubuma Tamda Schedule Tribal List Chandanaba Tangsilakliba Khongjanggi Manung Channa Lakliba September Tara Nipanda Thau Ground Dagi Kumalampak Fawa Miyam Gyobo Khongchat Lama Chatnanaba Sem Sare Haina Organizing Committee Ki Convener Mutum Suramanina Fongdokre Wangkai Angom Lekai World United Youth Club Ki Ground da Pangthokiba Paugi Mifam Amada Churamanina Tungi Amata Ngairaba Khongthang ni Khanbiduna Numit Asida Kanagumba Lup Amatana Ban blockade Tawbiganu Khongchat Asi Mipum Khudimangna Saruk Yabiu Kumbalampakta Pangthokpa Miyamgi Mifamna Tungi Firep Ama Lawgani Haiki ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯥꯡ 19 ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 19ꯗ ꯆꯠꯀꯗꯧꯔꯤꯕ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠꯁꯦ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯊꯅꯣꯒ꯭ꯔꯥꯐꯤ ꯔꯤꯄꯣꯔꯠ ꯁꯣꯁꯤꯑꯣ ꯏꯀꯣꯅꯣꯃꯤ ꯔꯤꯄꯣꯔꯠ ꯑꯁꯤꯅꯆꯤꯡꯕꯁꯤꯡꯁꯦ ꯃꯁꯤ ꯊꯥꯔꯀꯥꯟꯗ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯇꯩ ꯃꯩꯇꯩꯁꯦ ꯁꯦꯗꯨꯜꯒꯤ ꯂꯤꯁꯇ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 342 ꯁꯦꯗꯨꯜꯒꯤ ꯂꯤꯁꯇꯩꯗ ꯌꯥꯎꯍꯟꯅꯅꯕꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯕꯛ ꯄꯥꯏꯈꯠꯅꯅꯕꯒꯤꯗꯃꯛꯇ Irabot Celebration Committee na Janeneta Hizam Irabot ki chahi chama kun surakpagi mapok pomon hayeng September amadagi tha ama chupna pangthokna ba sem sakre Irabot bhavan da pangthokpa paugi mifum amada Celebration Committee ki Secretary Laisram Sotin Kumar na hayeng ahan ba thauram oina Irabot na lingkhatlamba Manipur longmi lupna sinduna longmi gi demand pukhatpa numit haina Irabot bhavan da hodokani haiki CPI ki State Secretary Dr. M Narana Tha ama chuna pangthokadoriba thauram asigi mapung oibadi janenetana thabak oina onthokpa ngamdana mangda taduna leiribasing adu aikhoina thabak oina onthokpa ngamnaba khotnabani tha ama pangthoklingai manungda ban blockade na chingba tawbidanaba appeal tawki Center for Manipur Studies Manipur University na puthokpa Claims and Reputation Compilation on Inner Line Permit System haiba lairik ama ngasi Anthropology Department ki conference hall da phongkre Ngasigi lairik phong bagi tharam maduda VC Professor M Dhaneswar Anthropology Department ki Professor W Navakumar Dean of Students Welfare ki Professor N Mohilan amadi Dean School of Social Science ki Professor N Lokendra Nachingba athoiba mithunglen singwana saruk yaki Tharonga mari lena na saruk yaki ba Professor W Navakumar na ILP ki matangda yanadabu wafam kaya lairiba si government na miyamda tasenggo wafam sing khanghan phamthoi Jingdabu oirabasu tamdabu oirabasu emotion da thabak tawba oirabadi amata mai pakpa ngamloi haiba wafam khongdoki Chief guest oina saruk yakiba VC Professor M Dhaneswar na ngasi phongliba lairik asida hauji oina thokliba ILP issue gi matangda tonganba wakhalon ama piba ngamgani miyamna ILP chana hanba pamliba si maram karigino haina thidokmina bachangi lamdam asida mitop sing karamba kandagi changlakhibano karigidamak changlakpa pamlibano haibasi ngasi gi scholars singna punna khannaminaba matamoire haiki Pangmi singi kuchuman hengat na ba paikhalak liba West Board ki matangda pangmi singa management singagi marakta bhap tanada ba lairiba asi kokhan na ba amjuna sinduna press club tami phampang thokli union ki president W Samjai na labor department na chana hannaba pangmi singna pangliba kuchuman asi thabak ka chana daba loinana press mapuga bhap tanada ba kaya lairi masi leihandana ba mifam asi pangthokpani hairi Manipur Sine Policy ama stem na bagidamak Imphal Hotel da numit nini chatharakiba khana nainaba mifam ngasi losinkhre ngasisu Manipur Sarkar gi consultant Dr. R.K. Nimaina chair loduna Manipuri cinema bu objective ani thokna thamduna Sine economy amadi Sine cultural policy haibasida nainaki State asida film bu henna masak thokhanduna lamdam asigi film gi thangmi khudingmak malem gi lamjelda changdamnaba ngamnabagi government na film gi chapchaba budget ama thamduna pukning thaugatpinaba ukhatnaki mapal gi TV channel singna pirakliba akanba safu sing thengnaba ngamnabagi akhanaba project semduna lamsida khongda ningliba kaya gi pukning thaugatpinaba government ki maikaida thamba amadi malem gi IT technology yawba ngamnanaba animation gaming amadi asymmetric digital subscriber line ASDL gi khudong taba lehannabasu khannaki ngasigi mifamadu da saknareba filmmaker Arambam Lokendro Bangka Sarama Makonmani Mongsaba Ningthauja Lanja Oken Amakjam Pavan Kumar na chingbana tongan ba wakhalon kaya thamnaki mifamadu na sem saraba Manipuri Sine Policy Government da lankhatnaba Dr. R.K. Nimaida khutsinakre
मणिपुर की येलहोंगिसिंग कन्ननबा गवर्नमेंट पुथोखिबा ड्राफ्ट बिल मियामदगी अनिंगबा अपाम्बसिंग हातोक हापसिन तौरगा हंगचित्तगी फंबा हौगदौरिबा असेंबली मिफम असिदा मतमगी खुयोंगनबा लेबना पुथोकपा ngambagi फिबम लेट्रे हाइना स्पेशल सेक्रेटरी होम एम या स्कूल की जेरोलमना फोंदोरकली अदुबो लमदम असिगी फुरुप खुदिंगमकना याबा बिल लमा ओइहन्नबा गवर्नमेंट असिना लुमना लौबगा लोइनना अथुबा मतमदा हाउस ता पुथोकनबा होनरी हाइरी Delhi Legislative Assembly की Committee on Privilege की चेयरमैन ने लुसिंगबा मेंबर तरुक अमदी ऑफिशियल सिंगी कांगबू अमा नमित हुमनी की खोंगसत्ता ngarang इम्फाल दा थुंगलरे मियोय कांगबू असिना मणिपुर लेजिस्लेटिव असेंबली दा लाक्तुना प्रिविलेज कमिटी की चेयरमैन एम के प्रेसो सिमरे सेक्रेटरी के मेघचंद्रना लुसिंगबा असेंबली की कांगबू अमगा उनदुना मणिपुर दा प्रिविलेज कमिटी ना पाइखतपा थबक थौरम कया की मतंगदा वारी सानखरे काउंसिल लौबा मैतई मये की सप्लीमेंटरी टीचर्स एलिजिबिलिटी टेस्ट की फॉल लाउथोखरे पुन्ना महेरो लिसिंग अनि चनी हुमफुनिथोय टेस्ट असिदा सरुक याबगी मनुंगदा लिसिंग अमा चात्रेट हुमफुनिथोय क्वालिफाइड ओइक्रे पाउगी मरकथन तम ब्रेम तंग लौजरी मसी अवांगनुपोक की अहानबा टीएमटी बार्स इंडस्ट्री ने इंडस्ट्री असी 1993 की दिसंबर थादा लिंखचखिबनी साइजी टीएमटी बार्स असी जर्मन टेक्नोलॉजी न साजबनी साइजी टीएमटी बार्स असी अवांगनुपोक की इसिंग सिटका यामना चानै अखोइन युम साजबदा टीएमटी बार्स असी सिजनजै साइजी टीएमटी बार्स सेंगत सागत खुदिंगमक अखोइगी मरुप लेंगसिन बिरओ शर्मा ऑप्टिकल्स बीटी रोड इम्फाल ना स्पेशल ऑफर पीजबगा लोइनना हौदोक चरे लेंस खक्तुमक लेगदबा स्कीम मसी पाम्बी बसिंगना इसागी मिट कचानप फाइबर लेंस अमा लेबिगदबनी अदुगा अदोम की अपाम्ब फ्रेम अमा फ्री दे पीजगनी खुदोंग चाबसी लौबियु नसिमक लेंसन बिरओ शर्मा ऑप्टिकल्स ऑपोजिट जॉनसन स्कूल बीटी रोड इम्फाल ओसा पेन रिलीफ ऑइंटमेंट ख्वांग नाबा ओक चिकपा तांग चिकपा फू नाबा सिंगबदा सिनबा यारबा लिपसा पुटना पुथोकसबा ओजा ब्रेक की मतुंगदा तरामना मोक्तरी हौकिबा अगस्त की तांग कुनमापनदा इम्फाल दिमापुर लंबीदा ऑयल टैंकर ड्राइवर युमखाइबम तुलचंद्र कौबा मियोय अमा इकोनॉमिक ब्लॉकेट सौगतपनी सिंगनबा सिंगना असोगपन नंगहलकिबा थौदोक अदुगी मतुंगदा ड्राइवर सिंगना स्टीयरिंग पाइदबगी खोंजंग चंगसिलंबा अदु ngasi ऑल मणिपुर पेट्रोलियम टैंकर ड्राइवर यूनियन की प्रेसिडेंट भूपेन चंद्र घोषना लुसिंगबा कांगबू अमगा चीफ मिनिस्टर का वारी सानरबा मतुंगदा यानबा पुरखरे भूपेन चंद्र घोषना फोंदोरकपदा ngasi चीफ मिनिस्टर को उनबदुदा डेप्यूटी चीफ मिनिस्टर गाय खांगम कंज्यूमर अफेयर्स फूड एंड पब्लिक डिस्ट्रीब्यूशन की मिनिस्टर के एच बीरेन चीफ सेक्रेटरी डीजीपी आईओसी की मियोय सिंग यावना मरी लेनबा ऑफिशियल सिंगु सरुक याखी वारी सानबदुदा चीफ मिनिस्टर ना सोकलबा ड्राइवर की लायंगबा अमदी टैंकर सिंगबु मतिक चाना ngak senbada सरकार ना चपचाबा थौदांग लौरगनि हाइना थाजबा पिरखी चीफ मिनिस्टर की वाफम अदुगी मतुंगिना स्टीयरिंग पाइदबगी खोंजंग हंदोकपनि हाइखी अमरोंदा ऑल मणिपुर रोड ट्रांसपोर्ट ड्राइवर्स एंड मोटर वर्कर यूनियन की फिरेप अहोंग लेते इकोनॉमिक ब्लॉकेट लोइद्रिबा फावबा स्टीयरिंग पाइदबगी खोंजंग संगसिनखिगनि हाइना यूनियन असिगी जनरल सेक्रेटरी एम अनिल मैतैना हाइरी एमजी एवेन्यू दा लेबा यूनियन असिगी ऑफिस ता पांगथोकिबा पावगी मिफम अदुदा महाकना मखा तारदुना ममांगदा मणिपुर पुलिस ना एस्कॉर्ट तौदुना ब्लॉकेट मनुंगदा गाड़ी चटपदा खुदोंथिबा कया नंखरे अवाबा तारबसिंग मसा मसागी दायित्व ओइखिबा ngaktani स्टीयरिंग पाइदबगी मतंगदा एफसीएस की ऑफिशियल सिंगदा अयिबा चे पीदुना खंगनख्रबसु मखाताना थबकता ओंथोरक्तबदगी मणिपुर की चीफ मिनिस्टर दा मेमोरेंडम अमसु ngasi पिसिनख्रे हौजिक तथरिबे इकोनॉमिक ब्लॉकेट असी लोइसिनद्रिबा फावबा अकनबा साफु पीरबसु स्टीयरिंग पाइदबगी खोंजंगदी मखा चथगनी आईओसी की पेट्रोल पुबा गाड़ी एस्कॉर्ट तौरगा चटकनी हाइरिबा असिदा एनआरएल ऑयल अमदी एलपीजी बुलेट की दी सरुक यारोय हाइकी अवांग नोंपोक्ता हॉर्टिकल्चर चौखट हन्नबा फंड मतिक चाना लई हाइना नेशनल हॉर्टिकल्चर बोर्ड गुरगांव की जॉइंट डायरेक्टर वी के सरमना फोंदोखरे हॉर्टिकल्चर चौखट हन्नबगी मतंगदा नोंगमगी ओबा अवेयरनेस थौरम अमा क्लासिक होटल दा पांगथोकिबा थौरमदा वाफम असी महांगना फोंदोखिबनी थौरम अदुदा हॉर्टिकल्चर की डायरेक्टर के किपगेन सेंट्रल एग्रीकल्चरल यूनिवर्सिटी की डॉक्टर जॉय कुमार सुसरुक याखी वी के सरमना अवांग नोंपोक्ता हॉर्टिकल्चर की पोथोक हेंगत हन्नबा योनफम थीनबा कोल्ड स्टोरेज न चिंगबा तोंगान तोंगान स्कीम कया अखन्नना सेमदुना लेरे मणिपुरदा पॉली हाउस साबा कोल्ड स्टोरेज थमनबगी मिटयंग तंगले हाइकी एक्शन की हैं। इसके अलावा अवेयरनेस की स्कीम्स हैं, कुछ नर्सरी की स्कीम्स हैं, मदर प्लांट
डेवलपमेंट की स्कीमें जो ज़्यादातर हम गवर्नमेंट के थ्रू चलाते हैं, गवर्नमेंट ऑर्गेनाइजेशंस के थ्रू, स्टेट एग्रीकल्चर यूनिवर्सिटी के थ्रू चलाते हैं। हमारा एक्चुअल में टारगेट कोई फिक्स नहीं होता है, जितने प्रोजेक्ट बेनिफिशरी लाएंगे उनको हम नॉर्थ ईस्ट में फंड कर पाएंगे, क्योंकि हमारे पास नॉर्थ ईस्ट के लिए सफिशिएंट फंड है, फंड की कोई कमी नहीं है नॉर्थ ईस्ट के लिए। जितने प्रोजेक्ट यहाँ आते हैं, बेटर प्रोजेक्ट जो हमारी गाइडलाइन के अंतर्गत होंगे, हम उनको फंड कर पाएंगे। प्राइमरी दगी अपर प्राइमरी की थाकता वनखत्रबा सरकार की स्कूल अमा था अमदा क्लास मरी थमलगा लाइरिक तंबीरे हाइना देसाम इम्फाल ईस्ट जनरल सेक्रेटरी थोइथोइ नोंमाइथेमना फोंदोरक्ली ngasi desam imphal east na school kharada yengsinba chatpada phibam chadana leiramba thengnaraki jingakham upper primary school da class 1 dagi 8 fawba leirabasu ka di ahum khak lei class 6 dagi 8 fawba ka amada jingana khaduna class tauri phibam chadrab school lasi mari leinaba singna minyang sangbiu top makha upper primary school gi building saba hauramlaga thabak lepkiba asidasu yengsinbiu hairi लालिबा सेप्टेम्बर अहुमदा सापम रोबिन हुड की चही की कोमोन पांथोकदबा निमित असिदा बन ब्लॉकेट न चिंगबा कोमथोकपिनबा रोबिन हुड की अपोपर रोमेशना अपील तौरी खुराई लारेंगबम लेकाइदा पांथोकिबा पाउगी मिफम अमदा कोमोन थौरमसी तोंगान तोंगानबा मफमदगी सरुक याबा लाकनगदबना बन ब्लॉकेट लेरबदी खुदोंचादबा कया मायोकनगनी मरमदुना तंगाई फदना अथिंगबदगी कोमथोकपियु हाइकी पाउगी मिफम अदुदा रोबिन हुड फाउंडेशन की चेयरमैन सीएस हेमचांसु सरुक याकी लमजिंग मेरागी मपाना कोई मयाम दा इन अपील तौजनी से नुमित सिगी ओइना कोई तारीख अहुम से कुमथोक दियो अना इना रोनुकना इना मिसिंजारी ले इंग्लिश मगा चमापन निफु तरेत की थवान की कुनमापन निपान बन निमित्ता कंगला लाइफम लेंदा इनिंगथौ बुधचंद्र अमदी लैमरेन लांगोन चंगखोंदी महारानी ईश्वरी अनिना मालेम की पाफल सिंखत की नुमित निंगसिंगदुना थवान कुनमापन निपानबा थौपांग लुपना माइचौ माइनौ यावना मालेम की पाफल सिंखतख्रे मणिपुर गवर्नमेंट ना बन ब्लॉकेट तौदनबा थौसिलमा सेंबियु बन ब्लॉकेट तोइना तौबना नोंगमगी सूरगी हिंगलिबसिंगदा चावना चैथेंग पि हाइना वर्कर्स यूनियन की प्रेसिडेंट एल लंदन ना फोंदोख्रे मणिपुर प्रेस क्लब तपांगथोकबा पाउगी मिफम अमदा महकना मखा तारदुना मणिपुर बन ब्लॉकेट असी तोइमनख्रे लेबाकी ओइबो वाफम अमा हाइबा लेत्रे मपु पांदबगा चप मानरे फिबम असिदगी गवर्नमेंट ना थिंगननबा पॉलिसी अमा सेंबियु हाइकी लेबिरिबा बन कौरिबा अखोइगी इसिलनाव लुपसिंगसिनसु यारिबा मुखैदि कितंग अखोइगी लेबाकी ओइबा इशू अदुगा लनाई केनो ओइबा इशू कितंग अखोइना कुपना खंथबिरि हारगा लेबाकसे लाइरबन लेरिबा सिनमिसिंगी खल्लगा बनसि खितंग अखोइदा हेना मियेंग चंबियु हाइबा वाफमसिने अखोइ वर्कर्स यूनियन माइकेरिगी थंजरिबसे बीजेपी 33/3 बूथ कमिटी सिंगजमई की ओइबा मिफम अमा सिंगजमई थोकजोम लेकाइदा लेबा थोकजोम मानदबता पांगथोख्रे मिफम अदुदा ओइनाम रोमेन अमदी बूथ कमिटी की मियोय क्याना सरुक याखी आइले बीजेपी टिकेट फंगद्रदी बीजेपी बु खुशी जमनिना आई बोल लेबजरोय आई कांग्रेस अदो दai दिखना तो लेबजरोय मयाम लान खनबिगनो ए पाउन गोन खनबा खुशी जबा आई लाइरो जबा ओम बोली मतुंग जेरखनी लायंस क्लब ऑफ इम्फाल लेमरोल की तरह सुबह चार्टर नाइट थौरम इम्फाल होटल पांथोख्रे थौरम अदुदा कमर्स एंड इंडस्ट्री मिनिस्टर गोविंदास कोंथौजम एजुकेशन मिनिस्टर डॉक्टर के.एच. रतन कुमार कक्चिंग केंद्र की एमएलए वाई सूरचंद्र लायंस क्लब ऑफ इम्फाल लेमरोल की प्रेसिडेंट कोनिका कुराइजम सुसरुक याखी ngasi Churachandpurda ट्राइबल यूनिटी डे की थौरम पांथोकली असेंबली ना ममांग सहिदा पास तौकिबा येलहौमी कन्नबा बिल बु यानिंगदबा फोंदोक्तुना खोंजंग संगसिनबदा Churachandpurda मियोय मापन लेखिदबा नुमितपु निंगसिंगदुना ngasi ट्राइबल यूनिटी डे की थौरम Churachandpur कॉलेज कैंपस ता पांथोखरे लेखिदबा मियोय मापन की मफमदा इकाय खुमनबा उतकी नुमित असिगा मरी लेनना मियोय कयाना लेखिदबा मखोय मापन की मफमदा इकाय खुमनबा उतना गन सैल्यूट पीखी उक्रुल केंद्र की एमएलए सामुएल रिसोंगी जुलालेंद लेबा मयुमदा भोम पोखाई हनकिबा थवंगबु यानिंगदबा फोंदोक्तुना एनपीएफ उक्रुल डिवीजन ना वाकत खोंगचत अमा उक्रुल द चत्रे वाकत खोंगचत अदुगा मरी लेनना एनपीएफ उक्रुल डिवीजन की थौपुबा अमना फोंदोरखिबदा असिगुंबा अकितु जुंबा पोखनदुना भोम पोखाई हनबासी मतुंगदा अमुहना तौबिगनो भाप तामिनदुना शांति की लंबीदा लाकननाबु होटनामिनसी हाइखी not to repeat such kind of act in the future. NPF is for peaceful coexistence among all of us. NPF is for peace. NPF is for development of the all people.
of all the people there in the northeastern states. Hayang September tang amadagi helmet uptabasing petrol pidabagi thaksil ahan boina Imphal East amasung Imphal West district ta chatnaba hauragani haina Transport Commissioner M Lakshmi Kumar na ngarang mahaki office chamber da ISTV news ka akhanana unabada phongdorakre hiram asida report ama Lakshmi Kumar Makatara Haikibada Motor Vehicle Act Lisingama Chamapan Marfu Nipan gi Section 129 gi Makada Saka Nipan Bagari Thobusingna Sungsoi Soidana Kok Ngak Thoknaba VLS Standard Labor Helmet Ukadabani Highway September tang amadagi paksana lambida helmet uptaba yengsin bahurgani sanakanglon ngak tabusing chalan kakbagi tabag lagutkani ahan ba phase oina helmet uptrabadi petrol pidabagi pathap asi district anida hana satharagani ani suba phase gi oina district khudimakta konchinnabagi khongthang lakani department local ge bathabak sing asida petrol pump singa tengbang pidrabadi license kakpa yauna tongan tongan bathabak thorom kya mari lenaba singa tana duna tabak paikat kani haiki two-wheeler section thau han ba lak mutam da helmet uptragadi madu thau pidaba na madu koi hana koi retail outlets in the zubai musing matang da instruction bijare mobi site zubai cooperation per kani koi chapsa thazabali je lagu sim matang da koi gi koi DGP da su in aiba request of the tawjare police ki support police assistance koi drive sida yam pungphana pibir kani bai thazab zuli je adana masi handaki driver sidi ko maroina two-wheeler sing na gari thong matam da section na ba accident thong matam da yam na fatal injury na sing ba thok tana ba yam maru ba or safety measures ko maru leina mari leina na pat pathaba mani masi ta koi praja different sections of praja de koi cooperation phangani koi thajabali je adu handaki yam na koina yam encouraging oi ba mana koi dealer sing na maroina two-wheeler dealer sing adu ga koi helmet si yuan ba helmet deal to kangu da gisu koi moi matam chana stock thamme available helai ba assume ba koi da information lei adana prajana yaragadi masi yam tangai phadana isa isa gi koi gi safety gi damakta helmet su paga gari two wheeler sing si sijnabi Lamlai da laiba DGR Velocity Oil Pump na petrol liter amada sarkar na lepa mamal lupa yankhay mga ka paisa kunmapan gi mahutta lupa hubudrada yonduna ahenba senfam sing tanbagi thawong tathare MSF na Manipur da hauzik miyam na gari thawgi awaba kaya thengnariba asigi matangda koina chatuna yengsinbada phiba masi thengnarkhibani haidi hiramasiga mari leinana ngasi MSF ki head office ta pangthokpa pawgi mifam amada General Secretary Romeo Kaisamna phongdorakibada miyam da thaw phanghanaba leiriba oil pump asina jarkinda makhoigi oiba tonganba token system ama semduna thaw piramba thengnaki wafam aduda MSF ki miyoi singna tangsimduna yengsilubada thawoi usitaba wafam kaya phongdoraki maramaduna ngasidagi thana numit humnigi manungda oil pump asigi mari leinaba miyoi singna MSF ki office da laktuna wakhal taminadrabadi oil pump asi matam kaktana thingzilagani maduda thoklakpa afafategi daita masana pujagadabani hairaduna lamdam asida hangliba oil pump singna asigoma makhalgi praja miyamda namthak tawduna thaw yoliba sing asi thingnaba akhanaba mityeng changlagani haiki Singbu singna rakhiba thong adu yaningdaba phongdokpa moin loinana within 3 days ki manung deida hairiba oil pump sigi authority office MSF office ta lakpiduna akoi wakal taminabi tanja lobani amadi hairiba within 3 days sigi manung deida leba myam khangna kaigumba sengdopi daba targadi MSF na akan momong deida hairiba oil pump si deida thoning daba thodo ke ama tholoi haba leite haba wafam jimaju MSF ki maikedi thamjari Kumbi Kendra ki manung sanba Maitai Sanglen Ibudau Sanathongi Community Hall da Lok Jana Shakti Party ki nongmagi oiba political conference ama pangthokre thawramaduda party ki wangangloi N Ibohal Maitai Advocate W Alexander Pradhan L Inausa Maitai yauna tongan ba miyoi kyana saruk yaki Kumbi Kendra da mirep oigadoriba N Ibohal na haikibada lakadorba mikhalda masal amadi mani power gi mayokta praja miyam gi saktina maitiba piduna Kumbi Kendra da ahongba ama puraknaba hotnaminasi haiki Kumbi Kendra da CPI ki founder member oiramba Khangembam Rajmohan amadi KH Nauhan aniga loinana miyoi kaya Congress Party da yawrapada Kendra asigi MLA S Birana harau tayamna okre ngarang Kumbi Block Congress Committee na sinduna Maitai Sanglen Kumbi Lai Sanathong Community Hall da pangthokpa thawramadida MLA Birana haikibada Kumbi Kendra da hana takwa tharangi thabak kaya paikhatlamdabana miyamna awaba mayoknabani
Haujikti miyamgi damakta thabak kaya paikhatle makata nasu paikhatkigani haiki. Red Seal Division Loktak Brigade Headquarter 73 Mountain Brigadier Amadi Headquarter 57 Mountain Division na Bishnupur District Ex-Servicemen Association ga punna sinduna Bishnupur District ki oina Ex-Servicemen Rally ama Anisuba JK Light Infantry Ningthaukongi Indoor Hall da pangthokre. Rally aduda JK Light Infantry ki Colonel HK Tripathi, Bishnupur District Ex-Servicemen Association ki Chairman RK Surjit Kumar yauna tongan ba miyoi kana sarukyaki. HK Tripathi na ex-servicemen singna thauramadu da khudong chadaba kaya adu matam gi oina khanghan biraknaba haiki. Association ki Chairman Surjit Kumar na ex-servicemen singi damakta association asina yaifa thaurangi thabak kaya paikhatnabu hotnari masida mateng pangbiyu haiki. Uripok nupi apunba loop unalgi ahanba mapok komon thauram ngasi uripok atom lekai da leiba loop asigi mayai loisangda pangthokre. Thauramadu da Tami Chingi President Momon Laima, Salai Taret Meira Paibi Luki Secretary Kunjarasi, United Club ki Convener KH Tarunsu Sarukyaki. Swas Bharat Mission ki sarukama oina Freedom from Open Defecation ki matangda miyam ki khongsat nama loitang khunau kumlau Gram Panchayat ki akoibada chatkre. Khongsat adu District Water and Sanitation Impal West na chinbani. Malingi mapam atay da pangthok na bagong Manipur dasu International Overdose Awareness Numit thauram wahengbam lekai da leba saso gi head office da pangthokre. Yes drinki makhada dam amasung sero anina punna sinduna pangthokhibani. Wakot 5 District Council Constituency ki maraki mikhalda miyam na akiba yaudana free and fair oiba mikhalama ohensi haina ADC Sadar Hills ki Chairman Haukhalal Hangsing na pongdokre. Sadar Hills ki Wakot 5 khulda ngarang pangthokiba maraki mikhal asigi INC gi mireb Sikolen Sithaugi Firal Singkhalpagi tharamda wafam asi phongdokhibani. Mikhal asida ki hanba amasung mi painingai oiba fiba mama sagat pidanaba appeal tauki. Tharamadu da Vice Chairman Thangjakam Misau atai ADC member sing village chief tongan ba civil society gi lusing basing chu sarukyaki. More Government Higher Secondary School ki awat passing athuba matamda yengsinbina ba Education Minister da Mahairu Singhi convener na ADC ki khuthangda memorandum pisinduna taksin krihari. School asigi hauji ka matik sadaba government na oza tharak labasu atopada thadokhiba School asigi library sagat pa horam laga loisindana leiriba atai awat apa kaya mayoknari. Mahairu satre lom tamliba school asi lairabana ayamba oibana private school da tambangamde leiriba awat passing athuba matamda mensinbina ba yengsingsili. Ngasi numidang wairang pung mga ramtaba duway da more ward number 3 Phaichang Beng LIC office mamangda cingnaningai oiba bag ama leirambadagi bom oiraboy ningduna pakhatnarude kudakta Assam Rifles Police amadi commando singna check tawbada khaw adu phatta hawdi ngakta oiram le hairi. Khongampat Mantri lekai dagi Sowaijam Nimola Kobi chahi 13 surabi nupi ama haukiba tang kunithoi da yumdagi thokibadagi hanjilakre mahak fit manga wangi kuchu ngawi mamai koida nei mahak na thokiba matamda fanek amuba ama setki furit angang ba ama litki kanagumana nupi asibu thengnabirabadi manak nakpa police station natraga mobile number 9862042926 natraga 9615593831 telephone number amuka hanna 9862042926 natraga 9615593831 da pau pibiu hairi. Nongmaibung ayang palida laiba samurai lakpa mandapta Food Security Act amadi AAY gi card paiba miyoy singu oiba mifama mapangthokpa galoina na Food Security gi card paiba amadi AAY gi card paiba miyoy singdagi cheng kg ama kakpa haina yetnaba leitana yanare hairibu wafamasi mari leinabo authority singna mityeng tangbiyu. Niyom gi wangwada chathaba tarabadi makhatana khongjang sangsinbani haina lairaba kanba loop nongmaibung na thadorakpa cherolamana phongdorakli. Hauzik sanabagi pau phongbigani. Masigi sanabagi pau da Jiri Kang. Jiri Bamgi Kalimai Mandapta Chathariba Ahanba TH Harassing Men's Veteran Kang Tournament ki ngasi sanakiba match da MYC Singerbon na LEC Bapu Parabu Panjil Tarahumdoi Nipanda Maikiba Pikre
hayeng Nena Singh Memorial Laimarol Kang Tournament ki anisuba semi-final match oina MMC Ningthembam amasung KYC Kalinagar sanagani. Ziribam Government Higher Secondary Playground da sathari batara ni suba district level sub junior boys football tournament ki ngasi sanakiba match ta Gilgal YC na NLC bu gol tara sunoda maithiba pikre hayeng LFC amadi LHYC sanaragani. Manipur Tennis Association na sinduna tara mga suba Governor's Trophy Tennis Championship September 9 dagi tara matoy pauba Officers Club Tennis Complex ta hauragani. Manipur Masters Athletic Association Edo Committee na sinduna October thagi aroi basayolda State Meet amma pangthokadori meet asidagi Kerala da pangthokadoriba National Masters Athletic Championship ki trial selection su oigani hairi. Ahan ba Inter-School Arm Wrestling Championship October 3 tagi 9 fauba Kakwa Community Hall da pangthoklagani. Taramathoy suba Manipur State League Ground gi phibam phattabana maram oiraga yaithokle anauba fixture amuk thoklagani hairi. Imphal East amadi West District Football Association na Sinba Super Division amadi First Division gi match singju matam kaktana yaithokle. Makataba sanabagi pau boyai ningthaujam dagi phangbigani. Ngasigi sanabagi makataba pauda martial arts state mapalgi nupa masa amadi nupi masa chatrukna saruk yaduna thasigi tang kumafalagi Kumal Lampak Sports Complex ki fencing hall da satharakiba First Manipur National Martial Arts Games and Festival ngasi loishinkre. Loishanbagi thoramda DIG 9 sector ki Brigadier JS Brinsala Taruk Suba Assam Rifles ki Commandant Indrajit Philosophy Department Guwahati University Assam ki Head of the Department Professor Salam Shamkishore Social Activist NG Robert Martial Arts Council of Manipur ki President NG Jit Kumanchana thoram mapusing oiki. Games asigi ngasi aroiba numiki nupa masagi KG yankai mathoi dagi yankai mari phawbagi taekwondo masanada Assam gi Habibur Rahman na ahanba state asigi Dirty Man Raina anisuba amadi Meghalaya gi Budhawel Markip na ahumsuba takre. Category asigi KG nipu dagi nipu mga phawbagi pangthokibada Manipur gi Thaudam Priyanandana ahanba KG nipu nipal dagi yankai mathoi phawbagi pangthokibada Manipur gi Nithojam Wilson State asigi Soibam Suresh na ahanba amadi anisuba takre. KG yankai mari dagi yankai nipan phawbagi pangthokibada Manipur gi Irungbam Robina ahanba takre. KG kuntra manga dagi nipu phawbagi light ki pangthokibada Manipur gi Moirangtem Albert na ahanba state asigi Purkhambam Langamba na anisuba takre. Category asigi nupi gi KG kuntra manga gi makha gi pangthokibada Manipur gi Khaidem Kapitana ahanba state asigi Telem Rezia Sanu na anisuba takre. KG nipu dagi nipu manga phawbagi pangthokibada Manipur gi Ais Susma Rajna ahanba state asigi Laisam Mrinalini na anisuba takre. KG nipu nipal dagi yankai mathoi phawbagi pangthokibada Manipur gi Osila Kamaina ahanba state asigi Huidom Gitarani Sanu na anisuba state asigi Huidom Rezita na ahumsuba takre. KG yankai mathoi dagi yankai mari phawbagi pangthokibada Manipur gi Omila Kamaina ahanba state asigi Hidangmayum Sonia na anisuba amadi L Nirupama na ahumsuba takre. Kickboxing masanada nupa masagi KG kuntra manga dagi nipu phawbagi pangthokibada Assam gi Bijoy Chakrabarti na ahanba KG humputra ni thoi dagi humputra mapal phawbagi pangthokibada Assam gi Biswajit na ahanba takre. KG maifudra mathoi gi pangthokibada Odisha gi Jugeshwar na ahanba KG humputra taruk dagi humputra nipal phawbagi pangthokibada Assam gi Bishal Sharma na ahanba takre. Nupa masagi KG nipu manga dagi nipu nipal phawbagi pangthokibada Meghalaya gi Bilson na ahanba Nagaland gi Etobona anisuba takre. Nupi masagi KG yankai mari dagi yankai taret phawbagi pangthokibada Manipur gi M Memisa na ahanba state asigi N Loni na anisuba takre. KG nipu taruk dagi yankai mathoi phawbagi pangthokibada Manipur gi N Jabit na ahanba state asigi L Malem Ngambi na anisuba takre. Makok mathang taraba state singi sanarui singda thauram bapu singna medal sing piduna pungning thawatki. Bodybuilders MSR Bodybuilders Federation amadi World Bench Press Federation anigi miyang makhada Bhutan Bodybuilding and Weightlifting Federation na sinduna
Mathang thagi tang anidagi Nepal phauba Bhutan gi Thimphu da pangthokadoriba yankhai suba Asian Body Building and Physics Sports Championship amadi annual congress da saruk yagadoriba Sangai Gym Khagempali gi body builder Nepram Rakesh ta youth organization Khagempali gi maikai sel gi mating amadi yaifam mangol pib gi thoram gym asida pangthokre Sangai Gym Khagempali gi body builder singna sinduna makhoi butambi tapiriba oja singdagi yaifam mangol nibagi achamba thorunga loinana pangthokiba asida youth organization Khagempali gi president Nongthombam Bipil general secretary Maibam Dineshwar amadi atai members singsu saruk yaki IBBF IPF IWF ki national judge gym asigi head coach Naurem Ranjit na lamjing lamtapiba Moirang Saitonda leiba Nepram Ranjit amadi Malagi machanupa Naurem Rakesh junior category gi KG Humpudra mathaki kangrupta ahanbo ina international level da saruk yaduna medal launaba honagani hairi pangthokiba thoram asiga mari lenana youth organization Khagempali gi president Moirang Them Bipin na phongdokibada sumba championship da sakadoriba now sigi akoina ngamjaba kharada youth organization Khagempali tagi yambanate itak mateng oina puning thogat ko oina tungda sumba sanara kya pothokna bahona bada mateng oina ba ngasi akoina mongonda mateng si khara pangchabani koi wayo ki aiki ma mongol boshino fazana mai pa ko hoshino championship asida ma yamdra bada mana ama phangba number 1 or 2 championship hoiba ngam hoshino haiba wakhalonsi ekoi ki club ki taraf dagi aina amde condolence All Manipur Football Association ki Executive Council ki member amadi Youth Affairs and Sports Department ki Joint Director oiramba Aleng Simmare na khanghodana manung matam sadana laikhidabada association asina asamba thoram pangthoktuna minute ani tumina leptuna thamoi sokna awaba phongthokre association asigi general secretary and Ranjit oina mahak laikhidabasi football community da saungna mangjaba mani imung manungi awabada saruk yabaga loinana laikhidabagi atmana isor ki mafamda ingna signa lairusanu haiki Bishnupur Football District Sports Association Bishnupur na sinduna mini stadium Bishnupur da team tarik na saruk yaduna thasi ki tang tarak turutagi sathariba taruk suba dangmai majabai kabui memorial super division football league tournament ki ngasi sanakhiba ahanba match ta lasal lema popamna ELSA bu goal ahum sinoda maithiba pikre lasal lema popomgi mai papagi goal singadu sital jitna match ki 53 suba amadi 54 suba minute goal ani sankhi atoba goal aduna boinaungna match ki suba minute chanduna match asi mai pakibani sathariba tournament asigi ani suba match ki sanakibada FC Moirangna Amopha Moirangbu goal ani sinoda maitiba pikre Amopha Moirangi mai papagi goal singadu James amadi Cleanman na match ki mari suba amadi humfu mari suba minute chankibani Chandel Football District Sports Association Chandel na sinduna thasi ki tang tara terti ki team tari na saruk yaduna Liwa Sarai Football Ground da sathariba Super Division Football League Tournament ki ngasi sanakhiba match ta ULFC na MPYCC bu goal manga amada maithiba pikre ULFC gi mai papagi goal singadu TS Rangdon na goal ani sankhi SK Jafai ke Kosel amadi Ranghon na goal amom chanduna match asi mai pakibani maithoraba MPYCC gi amata ngarba goal adu thanglian mungna sankhibani Thagatchari boyai hauzik ngasi nongmagi oikiba ayeng asagi paw mok phangbigani ICAR Lampel Pataki Phangba Pauda Ngasigi Khwaidagi Sakhiba degree Celsius 38.5 Khwaidagi Ingba degree Celsius 12.1 Nuksita yauba ising manilgi sang ayukta sada sama nuktilda sada marpu hundoi oingi Ngasigi nong chukibagi sang Tara dasmik mari millimeter ni. Union Minister of State for Home Kiren Rijiju na Rani Gaidilyo ki mafam bikai kumna buot kre. Police Constable lobugi watok miyam da atumo wayal pangangani hai kre.
Rio Olympic saruk yaruga sanaroi taruk taram na upaga loina na Manipur sarkar na lupa lakon mga piduna puning thawatkre. Amadi MLA Joy Kisan amadi Biswajit condition amata yaudana court na thadokre. Ngasigi unedi ISTV ni pizza pau matang suloi jare mediang tabiru punang po amukan na krum jare.